Mama. 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 Mama để xong rồi để cho ra bữa tiêm ăn cơ cái gì Mama. 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 Bạn câu được. Mama. Cái. Mai tuần đó mà ninh ta được bữa đó này chỉnh đấy nhé. Ta. Mama. Ta. Papa. Papa. Kaka. Kaka. Nene. 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 Nene palu bagia. Oh, tuh. Nene palu bagi khoirang mangang sini ni dengan om juga bisa. Cici sana di. Cici sana lagi saya jago ikan macam apa? Mama apa? Cici sana jago ikan apa yang itu lah. Okay, ayan sana lagi jago ikan apa lagi? Mau na tarik pa video mo lai. Ado mana cici harak ado mien do ne do ga mama sa se ni harau za do ni. Ka. Yengas do yengas. Si ding hak sanging ai si da ne. Amtang kano ta hogen ta bon si thari si gi sina bok choi ni. Ado punna nong da thamin na bane ba ko. Ado si di hogalak tri si gi sina lavender ni. Haugadoira hauroidoira khangde marudi yam yauramdi adusu adum thagrabani simadi adum second day da hogalae adu mathakta kaida jaga sembiraga ne thadokna ba kai do jaga da hana semaga thambi tare sachat hongdokpa yabaga hongdokna ba jaga se chinbani na hauri se ko mathakta sung yengu se khaga thari sings stu sa ji loire hei sida ma haure hawai track se so mani khara haure Soalnya dari Hawaii matuan, hai tadi pandri beli na ko. Ada gi, dasar ku sasi mapan gak sih sari ni he soalnya. Sigi sena hendak yungsan bani, hapsan bi bani amo. Tamu na hapala mini, ay na pukla. Sisi dasar ku sama dark green tu ne ba. Ada gi si sena Hawaii bi, tamu thara mi ngak tu ne. Marudo no mama mang na ting tu tu phazadra. Fazana haugat pa haurabane ba simadi ising khik pada yaw haudraba male si panbi sing simadi sina kaino ne phadigom jaga se lai tamni na ne yam wana thajarin si hangam se aina nahan namjan bane panbi macha lai ko do chana ba adagi deki Sanaris, nushibani sanaris halakwa matamsi. Ningol mayamsi, mingyam nushibani hai tare sanaris halakwa matamsi. Sida su haure tu hangamsi, may jakauba si kuishan naraktre, mayam si jakauba se handakti chatna doira kamai na tawdoi no do. Atu su angta ne. Comment tawbiro handakti mamangda aman lepurabani na jakauba se. Duga Sidi chawre wange sidi urungi hawai maton haidu ondore yang wange wange haitar sida leire grow bag se apak pado anem bado khara leigimne adu la kanda keno tawba yani sangdokpa yani sida keno ne phadigom do aduga akulai tabani ne aina hangam sidi khakchaluraba adu adum se khari ungsala thabani sigi sina Siswaina thagi bani lairakpagi chanaba mara yawbudo wabhadikom adudagi sisina khamina sinda maru achawba dune ba yamna handak phajaba thome khuchaw tawba changnang ba phajaba adudagi kaaga ne maru lawtho sa hungi bani adum yam thuna hawi si lingthopa yara ani sigi ani humse gropeg ama lakpadu ko chap chanarani sising tharis
선하리지 파자자. ꯑꯁꯤꯗ ꯎꯡꯉꯤꯕ ꯆꯀꯥ ꯎꯡꯉꯤꯁꯦ ꯑꯁꯤ ꯐꯥꯔꯤꯌꯦ ꯃꯥꯏ ꯃꯈꯨꯠꯁꯤꯅ ꯇꯧꯔꯒ ꯑꯩꯅ ꯃꯥꯁꯦ ꯆꯥꯛ ꯏꯟꯕ ꯆꯥꯛꯁꯦ ꯆꯒꯪ ꯀꯩꯅꯣ ꯍꯋꯥꯏꯃꯨꯛ ꯍꯋꯥꯏꯃꯨꯛ ꯊꯣꯡꯕꯗꯣ ꯑꯗꯨ ꯈꯤꯇꯪꯒ ꯍꯥꯞꯄꯦꯕ ꯆꯝꯊꯣꯡꯒꯨꯝꯕꯗꯣ ꯍꯥꯏꯇꯥꯔꯦ ꯘꯤꯒ ꯍꯥꯞꯄꯒ ꯊꯣꯡꯕꯗꯣ ꯑꯗꯨ ꯄꯤꯖꯔꯤꯅꯤ ꯑꯗꯨꯝ ꯆꯥꯔꯤ ꯍꯧꯖꯤꯛꯐꯥꯎꯒꯤ ꯂꯣꯏ ꯃꯦꯠꯈꯥꯏꯈ꯭ꯔꯝ ꯄꯥꯏꯕꯗꯤ ꯌꯥꯔꯣꯏ 엄 짜러 엄 그만 잡아 맘 그만 잡아 엄 잡아 꾸꾸디 꾸꾸가 많이 탁봐 타 꾸꾸 타 하 열티디야 맘 턱봐 맞네 빨리 하이지 농잡이 모자 없을래 얌 잉이가 뽀람뽀람도 우베야디 빠이르기 시나네 마기 마이 ngọc 장지 암도 잉오미 마이 ngọc 장지 시기 렉지 럭투에 하바 마나 마탁시 바까이라가 ꯔꯦꯛꯀꯤ ꯃꯈꯣꯡꯒꯁꯨ ꯇꯥꯏꯁꯦ ꯌꯦꯡꯉꯣ ꯑꯗꯨꯒ ꯐꯤꯁꯦ ꯃꯥꯏ ꯉꯥꯛꯇꯅꯦ ꯁꯤꯅ ꯐꯨꯔꯤꯠ ꯉꯥꯛꯇꯅꯦ ꯍꯥꯞꯄꯤꯁꯦ ꯁꯤ ꯃꯊꯪ ꯆꯤꯡꯊꯣꯛꯀꯦ ꯁꯤꯅꯤ ꯃꯥ ꯍꯥꯏꯁꯦ ꯍꯩꯃꯥ ꯑꯉꯥꯡꯒꯤ ꯂꯩꯈꯤꯕ ꯄꯣꯠ ꯆꯩ ꯈꯔ ꯂꯥꯛꯑꯦ ꯁꯤ ꯑꯟꯕꯣꯛꯁ ꯇꯧꯁꯦ ꯁꯤ ꯂꯩꯔꯦ ꯃꯥ ꯍꯔꯥꯎꯔꯛꯏꯕ ꯄꯥꯏꯁꯜꯂꯛꯏꯁꯦ ꯁꯤ ꯗꯥꯏꯄꯔ ꯃꯥꯜꯂꯦ ꯑꯗꯨꯒ ꯁꯤ ꯀꯩꯅꯣ ꯁꯤꯒꯁꯨ ꯌꯦꯡꯉꯁꯤꯀꯣ ꯑꯩ ꯁꯤꯁꯦ ꯂꯥꯛꯄꯅꯤꯅꯅꯦ ꯄꯣꯠ ꯆꯩꯁꯦ ꯌꯥꯎꯁꯟꯗꯣꯏꯔꯣ ꯄꯨꯔꯒ ꯂꯥꯛꯄ ꯌꯥꯔꯣꯏꯌꯦ ꯄꯥꯏꯁꯜꯂꯛꯏꯁꯦ ꯃꯥ ꯍꯥꯡꯉꯒꯅꯦ ꯀꯩ ꯌꯥꯎꯕ ꯌꯦꯡꯒꯦꯁꯦꯕ ꯍꯥꯟꯅ ꯍꯦꯛꯇ ꯄꯥꯏꯔꯛꯀꯅꯨꯃꯤ ꯈꯥꯗꯤꯝꯁꯀꯤꯅꯦ ꯁꯤꯗ ꯈꯥꯗꯤꯝꯁꯦ ꯆꯠꯂꯨꯕꯅꯦꯕ ꯑꯗꯨꯒ ꯁꯤꯗ ꯈꯥꯗꯤꯝꯁꯇ ꯊꯣꯡ ꯂꯣꯜꯂꯝꯃꯦꯅꯅꯦ ꯑꯗꯨꯒꯤꯅꯤ ꯁꯤꯗꯒꯤ ꯂꯩꯕ साइज़ नंबर 6 ने येंगे साबरा है जन साकन साकल ये हुबत हेमा चावी ने हेमना चावी दि एंगोंदा स्माइन थंबद सिमे यारनी मनुंगदना माय मटेरियल्स स्माइन ओय लुमनिया दो हाइदि लेयर तवदो सिमा खक्तंग न विंटर याबनि नतबको यास उफुन की तंग काई सिगी कनो मोमी पोको पेन गिने साइज ना एक्सएल ओइबने साइज ने एक्सएल 36 यावबो पैकेट सी अनि नेबो लौरिजे सिगी अनि से लौरिजे 826 तनेबो लैरिजे अदुमा अमगी एमआरपी ददी 600 लेबो 599 को अदैदादी अनि लैरदी ममनदो लिसिंग अमगा चनी ओइदना को अदिदी आइना लैसिना 826 तगी लैबो सिना हेना कानरनी ओइजे हाइना खलगा लैबन चिंथोइ रो कइगिनो मथंग
ꯑꯣ ꯁꯦꯝ ꯌꯥꯎꯔꯦ ꯁꯤꯗꯤ ꯏꯗꯂꯤ ꯌꯥꯎꯔꯦ ꯏꯗꯂꯤ ꯁꯦꯝꯅꯅꯕ ꯔꯥꯋꯥ ꯏꯗꯂꯤꯅꯤ ꯑꯦꯝ ꯇꯤ ꯑꯥꯔꯒꯤꯁꯤꯅ ꯏꯍꯥꯎ ꯍꯥꯎꯋꯦ ꯑꯇꯣꯞꯄ ꯕ꯭ꯔꯥꯟꯁꯤꯡ ꯑꯩꯈꯣꯏꯅ ꯇ꯭ꯔꯥꯏ ꯇꯧꯕꯁꯤꯡꯗꯣ ꯑꯝꯇ ꯍꯥꯎꯇꯦꯕ ꯑꯗꯒꯤ ꯁꯤꯁꯨ ꯔꯥꯋꯥ ꯏꯗꯂꯤꯒꯤꯅꯤ KG 2ꯒꯤ ꯑꯣꯏꯕꯅꯦ ꯂꯩꯔꯤꯁꯦ KG 4 ꯇꯥꯔꯦ KGꯁꯦ ꯑꯃꯗ KG ꯑꯃꯃꯝꯅꯦꯕꯀꯣ ꯁꯤꯗ 2 ꯂꯩꯔꯦꯗꯅ ꯑꯍꯨꯝ ꯃꯔꯤꯁꯤ KG 4ꯁꯤ ꯌꯥꯎꯕꯩꯅꯦꯕ ꯌꯥꯝ ꯂꯨꯝꯃꯤꯁꯦ ꯑꯗꯒꯤ ꯑꯃꯅ ꯋꯦꯠ ꯋꯥꯏꯞꯁ ꯌꯥꯎꯕ ꯋꯦꯠ ꯋꯥꯏꯞꯁꯇꯨ ꯁꯣꯐ ꯁꯦꯟꯁꯀꯤꯗꯨꯅꯦ ꯁꯣꯐ ꯁꯦꯟꯁꯀꯤꯁꯦ 3ꯅꯦꯕ ꯂꯩꯔꯤꯁꯦ 72 ꯌꯥꯎꯕꯗꯣ ꯁꯤꯁꯤꯃꯒ ꯂꯧꯕ ꯁ꯭ꯋꯥꯏꯗꯒꯤ MRPꯗ ꯂꯩꯕꯗꯣ ꯌꯥꯝ ꯇꯥꯡꯉꯦꯕ ꯑꯗꯨꯅ ꯅꯨꯡꯇꯤꯒꯤ ꯌꯨꯁ ꯇꯧꯕ ꯗꯔꯀꯥꯔ ꯑꯣꯏꯕ ꯄꯣꯠꯁꯤ ꯑꯣꯏꯕꯅꯤꯅꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯁꯟꯕꯅꯤ ꯃꯌꯥꯝ ꯄꯣꯠ ꯂꯩꯕꯗꯣ ꯍꯦꯟꯃꯟꯈ꯭ꯔꯦ ꯀꯥꯏꯅꯒ ꯍꯥꯏꯔꯛꯄꯗꯣ ꯅꯨꯡꯉꯥꯏꯇꯦ ꯀꯥꯔꯟ ꯇꯨꯔꯟꯒꯤ ꯄꯣꯠ ꯂꯩꯕ ꯅꯠꯇꯕꯅꯤꯅꯕ ꯁꯤꯈꯩꯁꯤꯅꯦ ꯁꯤ ꯂꯩꯔꯤꯁꯦ ꯑꯃꯁꯤꯅ ꯁꯥꯟꯅꯔꯤꯁꯦ ꯑꯝꯇ ꯌꯦꯡꯉꯨ ꯑꯩꯒꯤ ꯐꯤꯅꯦ ꯆꯤꯡꯊꯔꯒꯅꯦ ꯇꯧꯔꯤꯌꯦ ꯁꯤꯒꯤ ꯈꯨꯗꯣꯞꯁꯦ ꯎꯠꯄꯤꯔꯛꯑꯣꯅ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤꯅꯦ ꯎꯠꯆꯔꯛꯏꯁꯦ ꯁꯟ 1 ꯃꯈꯥꯏꯅ ꯁꯥꯕꯅꯦ ꯑꯩ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯍꯥꯞꯍꯧꯗ꯭ꯔꯕ ꯀꯥꯎꯔꯕ ꯑꯗꯨꯅ ꯑꯩꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯗꯤ ꯑꯩ ꯁꯣꯏꯗꯅ ꯍꯥꯞꯆꯔꯛꯀꯦꯅ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤꯅꯦ ꯎꯠꯆꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯕ ꯁꯪꯒꯣꯝꯁꯦ ꯄꯤꯊꯛꯄ ꯁꯪꯒꯣꯝ ꯍꯦꯛ ꯊꯛꯄ ꯂꯣꯏꯕꯒꯅꯦ ꯕꯣꯇꯜꯁꯦ ꯄꯥꯏꯍꯧꯒꯦ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯘꯛ ꯅꯪ ꯃꯤꯅꯤꯠ ꯑꯃ ꯐꯖꯅ ꯐꯥꯔꯝꯈꯤꯔꯣꯏ ꯃꯤ ꯇꯥꯛ ꯂꯥꯎ ꯄꯥꯏꯔꯒꯅꯦ ꯀꯩ ꯃꯄꯥꯟꯗ ꯁꯥꯟꯅꯕꯗꯣ ꯋꯥꯔꯦ ꯍꯥꯏꯔꯣ ꯀꯀꯥꯒ ꯁꯥꯟꯅꯕ꯭ꯔꯣ ꯉꯁꯤ ꯀꯥꯀꯥ ꯍꯥꯏꯕ ꯑꯣ ꯗꯣꯏꯗꯣꯏ ꯆꯨꯝꯃꯦ ꯗꯣꯏꯗꯣꯏ ꯃꯄꯥꯅꯅꯦ ꯊꯥꯗꯣꯏ ꯀꯧꯕꯗꯣ ꯗꯣꯏꯗꯣꯏ ꯀꯧꯕ ꯑꯗꯒꯤ ꯗꯣꯏꯗꯣꯏ ꯑꯩꯃ ꯈꯨꯠꯊꯤꯜꯂꯦ ꯗꯣꯏꯗꯣꯏꯅꯤ ꯌꯥꯝ ꯎꯞꯊꯔꯛꯀꯅꯨ ꯋꯥꯏ ꯃꯃꯤ ꯋꯥꯏ ꯁꯤꯒꯤꯅꯦ ꯁꯤꯒꯤ ꯃꯥꯒꯤ ꯅꯤꯡꯊꯥꯒꯨꯝꯕꯒꯤ ꯁꯤꯒꯨꯝꯕꯒꯤꯁꯦ ꯁꯤ ꯁꯤꯖꯤꯟꯅꯕꯁꯦ ꯅꯨꯡꯉꯥꯏꯌꯦ ꯃꯥꯒꯤ ꯃꯃꯥꯏ ꯍꯥꯏꯗꯤ ꯃꯆꯤꯟꯒꯤ ꯁꯪꯒꯣꯝꯒꯤ ꯇꯩꯊꯣꯛꯄ ꯀꯩꯗꯧꯕ ꯑꯩꯅ ꯁꯤ ꯁꯨꯗꯣꯛꯑꯒ ꯁ꯭ꯇ꯭ꯔꯤ ꯇꯛꯊꯣꯛꯑꯒꯅꯦ ꯊꯝꯃꯦꯕ ꯑꯗꯣ ꯁꯤ ꯁꯦꯠꯇꯠꯄ ꯁꯤꯒꯤ ꯇꯥꯕꯁꯦ ꯂꯪꯒꯨꯝꯕꯁꯦ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯄꯥꯏꯔꯒꯅꯦ ꯂꯪꯁꯦ ꯅꯦꯅꯦ ꯍꯣꯔꯦꯟ ꯐꯣꯟ ꯇꯧꯁꯦ ꯑꯗꯨꯒꯅꯦ ꯁꯤꯁꯦ ꯊꯥꯗꯠꯂꯦꯗꯅ ꯑꯗꯨꯒꯅꯦ ꯃꯌꯥꯗꯣ ꯎꯝꯗꯣꯏꯕ ꯎꯝꯗꯣꯏꯕ ꯎꯝꯃꯒꯅꯦ ꯆ꯭ꯋꯤꯡꯒꯝ ꯁꯥꯏꯕꯩ ꯇꯥꯏꯞꯇ ꯁꯥꯏꯗꯣꯏꯕ ꯑꯗꯨꯒ ꯑꯩꯅ ꯍꯩ ꯀꯩꯅꯣ ꯅꯪ ꯍꯧꯖꯤꯛꯀꯤ ꯆꯥꯈꯤꯕ ꯃꯥꯜꯂꯤ ꯍꯥꯏꯅ ꯇꯧꯕꯗꯅꯦ ꯐꯤꯒꯁꯦ ꯐꯗ꯭ꯔꯥꯛ ꯂꯪꯊꯣꯛꯑꯝꯃꯒꯅꯦ ꯁꯟꯁꯥꯔ ꯆꯦꯟꯈꯤꯗꯣꯏꯅꯦ ꯌꯥꯝ ꯉꯥꯎꯁꯟꯅꯔꯝꯅꯤꯀꯣ ꯁꯦ ꯆꯨꯝꯕ꯭ꯔꯕ ꯉꯥꯎꯁꯟꯅꯕ꯭ꯔꯣ ꯃꯔꯝ ꯃꯣꯛꯄ ꯑꯉꯥꯡꯂꯣ ꯒꯨꯗ ꯒꯔꯜꯗꯣ ꯏꯆꯥꯁꯦ I am a good girl ꯍꯥꯏꯔꯣ ꯌꯥꯝ ꯏꯪꯉꯦ ꯃꯈꯥꯗ ꯊꯥꯗꯣꯛꯄꯗꯣ ꯀꯩꯀꯩ ꯊꯥꯔꯒꯕꯨꯗꯤ ꯊꯥꯗꯣꯛꯑꯦ ꯑꯊꯥꯕꯗꯨꯗ ꯂꯩꯇꯦꯕ ꯃꯣꯏꯗꯤ ꯑꯗꯨꯝ ꯊꯥꯗꯕ ꯃꯥꯏꯀꯩꯗ ꯃꯣꯏ ꯊꯣꯛꯄ ꯑꯃ ꯀꯣꯏꯆꯠ ꯆꯠꯂꯦꯕ ꯀꯣꯏꯆꯠ ꯆꯠꯄ ꯑꯉꯥꯡꯁꯦ ꯑꯁ꯭ꯋꯥꯏꯗ ꯄꯪꯆꯠꯇ ꯆꯠꯄ ꯆꯨꯝꯕ꯭ꯔꯣ ꯆꯨꯝꯕꯨꯗꯤ ꯆꯨꯝꯃꯤ ꯀꯣ ꯆꯨꯝꯕꯨꯗꯤ ꯆꯨꯝꯃꯤ ꯑꯗꯨ ꯍꯦꯛꯇꯗꯤ ꯆꯠꯅꯤꯡꯕ ꯑꯉꯥꯡꯁꯦ ꯂꯦꯞꯄꯣ ꯂꯦꯞꯇꯧꯔꯣ ꯐꯣꯇꯣ ꯅꯝꯒꯦ ꯂꯦꯞꯄꯣ ꯀꯥꯏꯗꯤ ꯍꯥꯏꯕ ꯌꯥꯝ ꯏꯟꯕꯅꯦ ꯖꯒꯣꯏ ꯁꯥꯔꯛꯑꯣ ꯑꯗꯨꯒ ꯆꯤꯆꯤ ꯁꯅꯥꯒꯤ ꯚꯤꯗꯤꯑꯣꯗ ꯀꯃꯥꯏꯅ ꯁꯥꯕ ꯊꯥꯁꯤꯔ